ngasi phongkiba tongan manipuri sifungsing amasung thokiba thawdo wathoksingdagi maruibi ipausing myamna thamjagi anbada Russia na Belarus ta tactical nuclear khutlaising thamlagani haina Putin na laothokhre Ukraine military gi mating pibe hangalagli bunung suklonggi lebaksing warning pibugo loina Russia gi president Vladimir Putin na yumthangnari ba Belarus ta ma ki lebakna technical nuclear khutlaising thamnana ba thawrang tawri haina thangjan mita laothokhre President Putin na phongdokhibada khongthang adu Britain hawkiba seolda depleted uranium yawba armor khulaising pinana bo develop khibada ki lakmani technicals nuclear khulaising asi battlefield seasonana bagi damakta sabane masum khulaising asi gi teli masum asan ma missile sing da fit tawba hena matik mei lairab nuclear warhead sing da sangdamna bada yil nemi Russia na Belarus ta thagadoriba technicals nuclear khulaising adu mapung fana control togane masum khulaising adu gi storage facilities sing sabagi thabak July ama phawgi manungda mapung fana lotion gani hana Putin na phongdokhi adu manamok mahana Belarus ta Russia na nuclear khulai kya yamna thamgadagi habadudi pankiti US government thajari Russia gi tactical ta pubiyaba bomb sing short range missile sing gi warhead sing amasum artillery round sing yauna tactical nuclear khulai lising ani rom lai habisini President Putin ma ki argument haidi maddi Belarus ta tactical nuclear khulai sing deploy tawbana Russia na United States na lokholakliwa thawrang sing dagi hanthadana Russian khulai sing matam sana amasum mafam sana deploy tawbanga mani US ki Belgium, Germany, Italy, Netherlands, amasung Turkey the base tawba nuclear khulai kya lai haina ma na phongdoki Putin na makata na haiki madudi Russia na thanglakli ba khongthang asi US na lisang sitna sathadunu lakna bani Washington na akakna ba misang leba khrada asiguma khulai sing matam kya gi mamang dagi deploy tawduna madi launch platform sing sem sabagu loinana makhoi gi troop sing training pibigi thabak sathadunu lakli Aikoina tawgudoriba si American singna matam sangna tawdunu lakwa adumagni haina Putin na state television gi interview amada su phongdokhi hari panba yabadi Russia na masigi tacticals khulaising leba sigi territory da leba dedicated depot sing da thamdunu lakli tacticals nuclear khulaising adu gi manung da kharadi Belarus ki storage facility amada thambana Ukraine conflict asida hena kanba emergency phibam ama lakpa matana khulai sing adu mafam aduda hanadagi deploy tawriba Russian aircraft amadi missile sing de hena nakshan halagani sohari Russia gi hakshinba wakhal chenba dictator kharana Kremlin da tacticals nuclear khulai sing makhoi bu sejinabagi matana sem saduna lei habigi ingit ama nungsuk bom da pinana ba khulai sing adu bu hanadagi deploy tawriba mari lena bu khulai sing ga nakshinana thamnana ba taksin ba leikhrabani Putin gi wafam asina kari lagan ba yabigi haibadu kupna yengsilagani hainasu US na phongdokhre na pausna makhatarakli atopa pawmana Prophet Muhammad pu thawi usitabagi damak Pakistan gi nupa masibi sayak pikre WhatsApp group amada Islam amasam Prophet Muhammad pu karim kathain bu wafam sing thagalakibini haiba Pakistan gi Muslim nupa masibi sayak pikre ma irai nimita Peshawar gi court amana Prevention of Electronic Crimes Act amasum anti terrorist act ki makhara kan tokhi Sayyid Muhammad Jisan gawba kanbigadu Pakistan yamna sensitive oibi issue ama oiriba blasphemy ga mari leinana court na pikhiba conviction order adugi mayokta appeal tawba yabagi right lai hari agency na copy ama phangkiba court ki order aduna haribadi Sayyid Zakaula gi custody da leiriba masanupa 21 Sayyid Muhammad Jisan maralera thengnabadi convict tawbago loinana moral gi matung ina sibi gi sarak pire leba asigi awang sup thangba city randa leiba miema oiriba Jisan lupa million $1.2 lising mariga sahum su sign tawbago loinana punna sahi kungo humdoi gi phadok su pikhi makpu council na agency da phongdokhibada Punjab province ki Talagang da leiba Muhammad Sayyid Kawam UMN Sahi Anigi Mamangna Federal Investigation Agency FIA the application ama file tawduna Jisan bu WhatsApp group amada Islam amadi Prophet Muhammad puthawi usitaba ten thagat ki hena maral siki FIA na Jisan gi cell phone loction ki amasum forensic examination na mark marale habisi proof tawkhen council na phondokhi National Commission of Justice and Peace haiba Pakistan ki Human Rights amasum Legal Aids Group asigi matungina hokiba sahi kungi matamna Pakistan da Muslim satrekan humdraga mari amasum tongan minority lining laison group singi member satreko humfu blasphemy gi maral siki hanisu pausina makhatana phongdorakli
Maka satharak point to papom Afghanistan the lady IS ki strengi matana Washington tawriba claim yakidre Afghanistan dress natragan Islamic State IS ki mapangal hena kan khalakli have Washington ki claim semjin sajin mani haiduna Taliban lusingba leba sigi caretaker government yakidre Afghanistan the lady IS militant singi masingi matana US officials na thadurak liba statement sing sumde amasum Daesh ki militant sing masing yamna hantarakhibaga loinana makoi ningthina namthabagi phibamda leirabani haina Afghan caretaker administration ki chief spokesman Zabihullah Mujahina Twitter post amada phongdokhi media report singi matung ina US Central Command ki chief generals Michael Kurdilan haki madudi Afghanistan house IS ki mapangal hena kan khalakle wafam masi phongdokpaga loinana mana tha taruk ki manungda leba asita leiriba US amadi misang lebak singi interest singda IS na attack sa tarakpa yai haina warning tokhi Afghanistan da leiriba IS ki strengi matana US ki general aduna palliba yumpham yautu bofam sing adubu reject tawraduna Mujahina maki Twitter account haki madudi hiramasi gi matana US officials na phongdokri bofam sing asina IS militant singbu hen inor hable maduna Washington ki thawong si kudak lepadabani Daesh natragan IS group asoba threat amani haina laudana lakliba Afghan caretaker government lan setting nanglaba leba aduda mati phonakliba khulai paiba opponent sing soidana lakshin gani haina phongdokrabane hauki basayol asida Kabul gi sidai web mapam sing satakhiba tuan operation anida Afghan security forces na rival IS group ta affiliate tobu khulai paiba militant mari hakhi benensu paus na makhatana phongdorakli Makasa tharak point to papa mana Putin amasum idrogana Russian Turkey partnership ki wapum khanakre Russia gi president Vladimir Putin na Turkish president Recep Tayyip Erdogan ga phone wari sanaduna tuan ba lamsing Russia amasum Turkey na partnership sembaga mari leinaba topic sing khanakre haidi hiramasiga mari leina statement amada Kremlin na hairi madudi thangja numit nakal anina trade amasum economic mari gi positive oiba khongthang sing gas supply sing amasum Turkey da akuyu nuclear power plant semga sakat pa yauna joint strategic power engineering projects mai pang implement tawgi matang apena phungdorakhi Turkey da thokiba sathiraba yuwa singi matungda lakpa aruwa phibam sing lakhanaba honabada Russia na mateng panglakhiba adu Erdogan na thakat phungdokhi loinana president anina yuwa sing aduna mangan takan khraba infrastructure sing amasum residential buildings sing nauna semga saganaba Russia dagi construction materials sing delivery taunaba makhatana thabak tauminabagi wapum yanakhi haidi Ukraine gi hawai singwai sing Black Sea gi port sing dagi makhatana export taubu yanaba masum Russia gi chinja ki items sing amasum fertilizer sing export taubu da thamnaba athingba sing lathoknabagi deal yawa Istanbul agreement sing numit humphuni sangdokpagi matang Russia na karama mongda yari bano habigi wapam Turkish leader Erdogan na Russian leader Putin khanakhi phone wari sanabadu da Turkish ari makhatana mahuksagi phibam da lakhanana bo hona bas yamna maru oi haba wapam su makhoina ganakhi process asida Russia na constructive oiba mawona lokhiba watembagi thawongbu wari sanabadu da Erdogan gi mekedigi thagalakhi hainasu Kremlin na statement adu da pankhena pausna makhatari Makasa tarak point to papa mana Honduras na China ka diplomatic oiba mari thamkhibana Taiwan akan ba setting oiragani China amadi Honduras leba ani ki marakta ngasi yamna formal oiba diplomatic relation ama thamkhre hiramasi gi matang da Taiwan gi mekedigi Beijing gi matha diplomatic oiba relation asi namduna makhoi gi panamadu phangna ba thamkhiba mari ni haina Taiwan maral sirakhi Sinana phungdorok wapam amada khongthang asi siga sigal paga unakraba matung athuba matana khongthang asi lorakpani Honduras amadi Sina lebani na manabu sakhangna baga loinana asigumlaba diplomatic relation asi ambassador gi thakta thamang ngomkhibani haina Sina gi foreign minister na thadorak pa sirol amana phungdorakli handak China amadi Honduras ki diplomatic dice asi atopa lebak taraga humdoiga Taiwan ga nainaramba amari edu kakthak pangamkhre haukiba sai khara sidasu Latin America ga mapangoi bale boxing sumari tanakhi bale khrabani Sinagi wan China policy gi thorang makha da masa maromdom lengak sariba Taiwan makhoi gi ngangkhoi manungda nongmadi loksingani mathau tarakan ehen sakti sejena dun Sinagi ngangkhoi oigen haina kyarak phungdokhi bale khrabani Sinana Beijing amadi Taipei haina tuan ba ani oina kaidonungda sakhang loi haina phungdoktuna lakhibani Sinagi CCTV video publish amada Honduras ki foreign minister Enrique
Raina maki counterpart oiriba Sinagi Queen Ganga loinana joint community ki khuyek pinakiba adu uthorakre thawong asigi matungda Sinana Honduras ki president Yomaraga harautem okpuga loinana athuba matamda Sinada koiraknaba batuan tawkhre haina su Queen na phongdorakli ngasi khuyek pinakiba sigi mangoinana astrona pirakpa instruction amagi matung ina Rainana Taiwan ga pau phawna duna makoiga hana lainana ma diplomatic relation adu lusilagani haina khangan khrabani ministry gi mekedi gi phongdorakpada Honduras ki Minister of Republic na malem Sina khaktamak leba ama oina sakangani People's Republic of Sina gi lenga asikhangna Sina apunba moch lenga adu oina sakangani haina phongdorakre aduga Taiwan Sina Chinese territory gi manungda legadawi state ama oina sakangani haidi Madaki wapam asiga mari lainana Taiwan gi president Tsai Ing-wen na phongdorakpada Sinana lakholakliba khongthang asi Taipei gi mapang oiriba kian khanganduna namduna diplomatic relation thamjilaga Taiwan gi lapthokna ba khona ba thawong ne haina maral chirakre ni su paus na makhatarakli makhasa tharak poina masumlushila poina ngasi gi sana laibak ki mapau myam du senjaramge Kawkhra jalane Imphal Smart City project sahi taruk farakadawre Nepram Krishna Mohan Center da ladipa BJP gi Narendra Modi na lusingba chungchinaba NDA lenga si laklipa me kuntra da sahi mapan mapung pharagani Narendra Modi gi anirak suba tam gi lenga asi hokiba kumjai English ngani ga taraga mapan gi me kuntra sagol sunumita minister yangkai ga teret wasak lauduna thabak paiba hokibani Aikogi state Manipur haujuk ladipa BJP gi N Biren lusingba chungchinaba lenga asi su saliba Mars ta asi sahi taruk mapung phakre En biren yani supatam gilenga si mamang sahi English ngani ga kun gani thoi ki Mars kun ga mathuning thukaba numita minister amasum cabinet minister mari wasak lauduna thabak pai khibani state asida BJP lenga klaitringai center da Narendra Modi gi lenga klairaba matamda leba si gi oina city samagi matakta smart city samgatnaba thabak paikat pauki madura state capital Imphal city su yauki adubo project asigi thabakti BJP na lusing lengak lairapa matam kumza English ngani ga taraga ni pandagi packet pau khibani sahi manga sang na packet kadaba smart city project ni aduna kumza English ngani ga kun gani thoigi Mars ta matam loi khrabani adu bulaiba sigi amadi malem goina COVID-19 na maram oiraga sahi ama haibadi satliba sahi English ngani ga kun go homdoi gi Mars pau sangdokhi ngasi di project asi mapung phana lusina na bathamkiba lab kiba matam adu sukna tagi numit mangani dangai de Anauba Shenba sahi English ngani ga kun go humdoi dagina kun ga mari su lakadore aduna Kawkhra jalane smart city project asi sahi taruk pharakadore haina sana leibak na mapau sianmani saungningai warauningai di leiteda ningsingbagi watani tawbagi budi kumja English ngani ga taraga tere ki November taraga tere ta matamadugi mahut minister TS Shyam Kumar smart city gi damak lupa crore samaga taruk release tawrakhene lauthokpaga loinana amot akai tahalamba dukan hotel singi mathakta action lokhatlagani swaiki adubu olakpa sai haibedi kumja English ngani ga taraga nipan gi November taruk mahut minister na lauthoki ba dugi matung sahi amaromda Imphal smart city project paikhanabagi dama ILNFS Township and Urban Assets Limited ka State lenga ka Memorandum of Understanding MOU khuyek pinakhi puna lupa crore lising ama sangwa ka kun gom doirom sangadaba project ni masigi DPR sabada tha taruklom sangani haina su numit adu minister N Berena lauthoki bataki lupa crore lising ama hena sangadaba project amagi work agency khandringai DPR sadringai lupa crore samaga taruk release tawrakli haina mohut minister na lauthoki badudi yamna thakatningai ni thabak ngambagi khudamni haina launari masibu aranbu oigadrane Center amasum state lengak na sada yangkai puthoknaraga punna lupa crore lising ama sangwa ka kunu humdoirom sangadaba project asigi thabak tawnaba ILNFS Township and Urban Assets Limited ka state lengak ka kumja English ngari ga taraga nipan gi November taruk ta khuyek pinakiba MOU aduda project asigi component sing supan kiba mali maduda yaukhiba singdi ahanbada Central Business District ki makhada multi level car parking come office street lightings foot overbridge anisubada Tomisana Market Road Geometry Junction Designs ahum subada other interventions pungkungamari ising piba city level greens fire hydrant systems integrated public transport east amasum west river fronts developments Kekrupots gardens river cleansing mga subada education hub playgrounds indoor stadiums artificial tubs gallery cycle track hard and soft landscape taruk subada infrastructure and allied solution public health and social safety
renewables energy IT connectivity smart IT based solution amasum tare subuda pan city smart mobility cycle route smart solid waste management yauri project asigi components singa si kadai phau pathaba oin ulhabage natragana paikhalabage haibaduri khangnaraba ngaktani adubu yengsin minabadi tangai phadaba oiri maramdi mamang sahi english singa niga kungani thuki January thad state share puthokpa ngamdabadi imphal smart city project fail oire haina media ra phuna khiba dunani sahi ama hele lenga ki mari lenaba authority ki meke di wapam amata kangthurapadi thengnade project asigi dama kumja english singa niga taraga tret lupa crore samaga tret kumja english singa niga taraga mapan lupa crore humdraga mapan puna lupa crore samaga marfu taru ahanbi oina kaithokpada lupa crore samaga nifugu mangadi thadorakre adobu state share di suna tagi lupa crore kun khaktamak puthokli masina maram oirega ani suba phase ki senthang state na lawga ngamdre aduna project asi fail oire asina hainarakli mayekidi project asi kumja english singa niga kungani thogi mars thada loisingadabani covid na maram oiraga sahi ama sangdokpani masisu loigadaba sunatagi numit mangani dangaire makhatana sangdorakadra haidi khangdri masida sunatana thangal bazar beautification project english singa niga taragani pansu fail oire haina phongdokna khibataki amaromna kumja english singa niga kungi july thad india lenga ke ministry of housing and urban affairs na pkb smart city ge national ranking the Manipur gi Imphal smart city na samagi manungda maudraga humdoi subada duga north eastern states sing goine taragi manungda mapan subada leire haki samagi manungda maudraga humdoi duga taragi manungda mapan subu leire haibesidi onthongna ikaini ngaini kumja english singa niga taraga tretegi sel kaithok adu english singa niga taraga ni panda work agency ke MOU kuye pinaraba sahi ani gi matungda pirakwa national ranking asina su project asi fail oire haibada langani thajade haujikti sahi ani housing khrabani na agalambati yai haibabu thajapati wali kumja english singa niga kungi july kun ningthoka ba numita kalam asimakta da green manipur imphal smart city mission kadom da haina sanaleba ki mapau sen khibani asido snati yam khreda tarambadi yaida ningthogi mana phaklang da thili hainari bani adubu tumdaba mi hawdokudi arrive nati haina basulai kanna hairu rabasu ngamde lukhreda asedin haidu asi oira jalane hangnarakliba sina kamdoba atopa man state asida water waste project ahungi lupa crore 33.86 port swapping and waterway ministry na kaitokra haina union minister Savarna Sonowal Rajya Sabha da hakiba sahi amadi henkre senpamadu sijinakhrabra amadi mowaman naide project asida yauribadi lupa crore 7.88 sangadaba loktak inland water transport project ani manipur gi lamda barak turel survey tawnabul palak marfu loktak inland waterway improvement gi lupa crore 25.50 ani loktak part amadi akoi besemga saganaba lupa crore taraga manga kaithokpada lupa crore 2.5 sejinakre hainasu mamang sidi minister n berena phungdokhi media ra phungna khibasu thenaki masigi matana lakli bo hangde lupa crore taraga manga kaithokpada 2.5 sejinakre haibani ne lemhori lupa crore 12.5 kadida sejinakre lairibra sini pakhumdi phangadaba mandi adubu kaukthokpadi sumroi yengsinbadi tangai phade podi natiko sumnasu ningsingbani da atopa mana hauzik thaknaba afabi ising phangnadabi awaba madi miyamna mayoknari mafam khradadi awaba ska hena thengnadaba su yaudaba nati lainganadi kanglaba isel talaba turel da phabu water treatment plant gi ising thajinduna honaba yaba honari loktak pat ki ising phawa LLI gi kinel da puraktuna malom phawadi yaukre hainab sutai khangdeda mamang ni ikang thoktuna lobuk lekrak salaba matamda ising tenki labuk da haijin khibadu sangsang he urai kumgi nong su phaw khadrak madrak tawra chala khangdi mamang se gi mars thada jal jeevan abhiyan gi makhada nong gi ising Fajinanaba campaign 2022 state asida su minister n beren hawdoki nongi ising yoktunu thambagi pambai sing yokhat mathau tare haki April English ngani ga kungani thugi man ki baat Prime Minister Narendra Modi na nongi ising yoktunu thamnaba thaurangi makhada lebas gi district punamakta asabo pukri amam tawraga haki Prime Minister na haikibani na sayesida pukri di tawram lagani state asigi oina di district taraga turukni na asabo pukri taraga turuk tawram siare adu pukri singadu da yokshin na ba nongi ising di phangdre nong suraktre surabasu khadrak tawre laiba asigi awang poklam da Mars amadagi Premonsoon laklabasu Manipur go oina di sufam thokpa sang dagi sada kuntraga mathoi wana su ke hanari potokhi sai supamasagi isial laijagada baturel phaw lekrak salabada ising tungdrabada pukri da kamdong ising yoksingani adunati nong suraktabana maram oiraga nongi ising yoksinduna thamba madugi namukta pukri tawba jal jeevan mission asibu kumsi goina di fail oigadaba maleda
स्टेट असigi miyamna ising isaw amadi ikang kaya thenakre mamang saidadi ka hena nong subadagi amang ata phawba thokibani handakna amuk thaknabi ising phawba phangnadre torel phawba isel lepkhre lekrak sale isel leptaba khradi laidi haibabu kanabadi woidre adubo tambadi ngamdri April May June July de kari tholagadaba matamadu phawdi warabasu wana khangmina batai khangmina single laiga paba haibadamak thoklare ahi apa yamna sabana su kanagadaba mande tagum sung hotnadabadi yati Lengak lady haibadu kangan batai aleza de angak pani mathunda thangjona yalaba phawba e thoktabani haibadi model di leitana leiba saduna wajaw ngang wa haibadu di tahangumsi haina hangumsi kaukthokna rurabusu ningsminasi nungsi sanana leiminasi sauna roisi akan ading singna roisi haiba ngasigi sana laibak mapaw mayamna senjage adu hauji koina di myam paw su matang se lu sinjarage masu myam pun anoba update ngaminasi